ꯑꯣꯏꯔꯣꯏꯗꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯇꯧꯔꯗꯤ ꯏꯀꯥꯏꯕ ꯅꯪꯕ ꯍꯧꯅꯁꯥꯅꯤ ꯈꯣꯟꯊꯤ ꯆꯥꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯤꯅ ꯉꯥꯎꯏ ꯍꯥꯏꯕꯤꯕ ꯇꯥꯕꯅꯤ ꯃꯤꯅ ꯍꯩꯅꯗꯦ ꯍꯥꯏꯕꯤꯕ ꯇꯥꯕꯅꯤ ꯃꯤꯅ ꯉꯥꯡꯅꯔꯤꯗꯣ ꯂꯥꯜꯂꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯁꯣꯏꯔꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯇꯨꯡꯑꯣꯏꯅꯔꯝꯒꯨꯝ ꯇꯣꯉꯥꯟ ꯇꯥꯕꯤ ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯈꯟꯊꯕ ꯍꯩꯇꯕꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯃꯅꯝꯅꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯤꯁꯨ ꯌꯥꯎꯔꯤ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯅꯔꯤꯕꯅꯤ ꯆꯥꯛꯆꯥꯔꯤꯉꯩꯗ ꯁꯨꯝꯆꯤꯠ ꯁꯤꯠꯀꯅꯨ ꯍꯥꯏꯅꯔꯤꯕꯅꯤ ꯃꯤ ꯎꯕ ꯃꯐꯝꯗ ꯁꯨꯝꯆꯤꯠ ꯊꯝꯒꯅꯨ ꯍꯥꯏꯅꯔꯤꯕꯅꯤ ꯅꯨꯔꯥ ꯂꯩꯐꯝ ꯃꯤ ꯎꯍꯟꯒꯅꯨ ꯅꯨꯔꯥ ꯐꯗꯤ ꯃꯤꯃꯥꯡꯗ ꯄꯥꯏꯒꯅꯨ ꯑꯗꯨꯕꯨ ꯄꯨꯝꯇꯥꯏ ꯇꯥꯏꯌꯣꯟꯅꯕꯅꯤ ꯉꯁꯤ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯍꯧꯅꯗꯦ ꯃꯤꯒꯤ ꯆꯥꯛꯂꯨꯛꯇ ꯁꯨꯝꯆꯤꯠꯅ ꯀꯟꯕ ꯍꯧꯅꯗꯦ ꯃꯤꯒꯤ ꯆꯥꯛꯂꯨꯛꯇ ꯆꯥꯛꯈꯨꯝ ꯅꯨꯔꯥ ꯐꯗꯤꯅ ꯊꯥꯗꯕ ꯑꯗꯨꯕꯨ ꯍꯧꯅꯗꯕ ꯊꯕꯛꯃꯛꯇꯅꯤ ꯍꯧꯅꯕ ꯊꯕꯛꯀꯨꯝ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯔꯤꯗꯣ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯤꯕ ꯁꯛꯅꯥꯏꯕ ꯎꯔꯒ ꯃꯩꯔꯥꯕ ꯍꯥꯏꯐꯦꯠ ꯅꯣꯛꯂꯨꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯆꯂꯥꯝꯕ ꯎꯔꯒ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯅꯣꯛꯄ ꯍꯦꯟꯖꯤꯜꯂꯨꯏ ꯈꯪꯍꯧꯗꯦ ꯁ꯭ꯄꯤꯗꯇꯤ ꯊꯨꯏꯍꯦ ꯑꯁꯤ ꯍꯥꯏꯔꯝ ꯃꯩꯔꯥꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯛꯂꯤ ꯃꯊꯟꯇ ꯅꯣꯟꯊꯗꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ ꯆꯂꯥꯝꯕ ꯏꯀꯥꯏꯔꯅꯤ ꯈꯟꯅ ꯃꯆꯤꯟꯗꯨ ꯑꯣꯏꯒꯤ ꯈꯨꯠꯇꯨꯅ ꯑꯃꯨꯛ ꯅꯥꯟꯊꯣꯛꯁꯤꯟꯅꯩ ꯅꯣꯛꯄ ꯈꯥꯡꯉꯤꯃ ꯇꯥꯟꯖꯥꯗꯨꯗꯅꯤ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯗꯣ ꯈꯨꯖꯥꯝꯗꯨ ꯐꯨꯁꯤꯜꯂꯛꯇꯨꯅ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯛꯇꯨ ꯐꯠ ꯐꯠ ꯀꯟꯊꯗꯨꯅ ꯈꯨꯖꯥꯝꯗꯨꯗ ꯃꯈꯨꯠꯇꯨ ꯆꯨꯞ ꯂꯨꯞꯁꯤꯟꯕꯤꯔꯛꯄꯗꯣ ꯃꯥꯅ ꯑꯣꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯣꯟꯗꯨꯅ ꯍꯝꯗꯣꯛꯄꯤꯔꯛꯄꯗꯣ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ ꯆꯂꯥꯝꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯦ ꯆꯞ ꯃꯥꯟꯅꯅ ꯁꯛꯅꯥꯏꯕ ꯅꯥꯀꯟꯗ ꯅꯣꯛꯇꯨꯅ ꯈꯥꯡꯂꯦ ꯂꯩꯃꯔꯦꯝꯕꯤꯁꯨ ꯏꯀꯥꯏꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯏꯀꯥꯏꯕ ꯍꯦꯟꯃꯟꯕꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯂꯛꯇ꯭ꯔꯦꯃ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯅꯅꯤ ꯃꯤꯅ ꯃꯥꯕꯨ ꯄꯪꯉꯤ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁꯣꯅꯣꯆꯨꯏ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯤꯗꯣꯔꯤꯁꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯩꯔꯥꯕꯒꯤ ꯆꯥꯛꯂꯨꯛꯇꯨ ꯂꯥꯝꯃꯤ ꯆꯂꯥꯝꯕ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯅ ꯁꯨꯝꯖꯤꯠꯀ ꯃꯇꯥꯎ ꯁꯥꯟꯅꯈ꯭ꯔꯕ ꯆꯥꯛꯂꯨꯛ ꯄꯨꯈꯝꯗꯨ ꯐꯦꯡꯕ ꯊꯣꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯥꯛꯈꯨꯝ ꯅꯨꯔꯥ ꯐꯗꯤꯗꯨꯒ ꯃꯇꯥꯎ ꯁꯥꯟꯅꯈ꯭ꯔꯕ ꯄꯨꯈꯝꯗꯨ ꯐꯦꯡꯕ ꯊꯣꯛꯄ ꯑꯃꯨꯛꯇꯁꯨ ꯅꯠꯇ ꯑꯅꯤꯔꯛ ꯍꯦꯛ ꯈꯨꯗꯤ ꯊꯤꯕ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯕ ꯅꯨꯃꯤꯠꯇ ꯆꯞ ꯃꯥꯟꯅꯕ ꯃꯤꯗ ꯆꯞ ꯃꯥꯟꯅꯕ ꯐꯤꯕꯝꯗ ꯅꯨꯄꯤꯗꯨꯅ ꯏꯀꯥꯏꯕ ꯁꯛꯐꯝꯗꯨ ꯎꯏ ꯁꯛꯅꯥꯏꯕ ꯎꯏ ꯃꯩꯔꯥꯕ ꯈꯨꯠꯀ ꯍꯥꯝꯕꯤꯔꯛꯄ ꯃꯇꯧꯗꯨ ꯈꯔ ꯑꯣꯠ ꯑꯣꯏ ꯈꯔꯇ ꯅꯠꯇꯦ ꯌꯥꯝ ꯊꯤꯅ ꯑꯣꯠ ꯑꯣꯏ ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯨꯗꯦ ꯃꯩꯔꯥꯕ ꯎꯠꯊꯣꯛꯂꯨꯗꯦ ꯁꯛꯅꯥꯏꯕ ꯇꯧꯐꯝ ꯂꯥꯛꯐꯝ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯛꯇꯕꯅ ꯅꯨꯔꯥ ꯐꯗꯤꯗꯨꯅ ꯃꯈꯨꯠꯇꯨꯁꯨ ꯊꯦꯡꯂꯝꯂꯗ꯭ꯔꯥ ꯈꯟꯅ ꯑꯣꯠ ꯑꯣꯏꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯨꯔꯤ ꯃꯤꯠꯀꯨꯞ ꯈꯔ ꯅꯣꯛꯄ ꯈꯪꯂꯝꯕ ꯃꯩꯔꯥꯕ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯍꯣꯡꯈꯤꯗꯨꯅ ꯏꯅꯨꯡ ꯅꯨꯡꯁꯤꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯨꯄꯤꯁꯤꯁꯨ ꯋꯥ ꯉꯥꯡꯂꯛꯇꯦ ꯏꯀꯥꯏꯃꯟꯕꯅ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯂꯛꯄ ꯐꯥꯎꯕ ꯉꯝꯗ ꯃꯃꯥꯏ ꯉꯥꯡꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯃꯄꯤ ꯇꯥꯒꯦ ꯐꯥꯎꯕ ꯇꯧꯔꯛꯂꯤ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯩꯔꯥꯕ ꯈꯪꯂꯗꯨꯅ ꯇꯞꯅ ꯆꯟꯕꯤ ꯋꯥ ꯉꯥꯡꯀꯅꯨ ꯀꯞꯀꯦ ꯇꯧꯔꯤꯔꯣ ꯀꯞꯄꯣꯏ ꯃꯩꯔꯥꯕ ꯃꯤꯅꯣꯛ ꯍꯟꯖꯤꯟꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯀꯩꯒꯤꯅꯣ ꯈꯨꯠ ꯍꯥꯝꯕꯤꯔꯛꯏꯁꯤꯕꯣ ꯏꯇꯩ ꯏꯅꯥꯎ ꯃꯥꯜꯂꯛꯏ ꯀꯩꯅꯣꯝ ꯁꯨꯝ ꯈꯜꯂꯛꯏꯀꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯋꯥꯍꯩꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯋꯥ ꯉꯥꯡꯗ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯪꯐꯥ ꯐꯥꯈꯤ ꯃꯩꯔꯥꯕꯅ ꯆꯦꯠꯅ ꯐꯥꯈꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯁꯥ ꯊꯥꯗꯣꯛꯈꯤꯅꯨ ꯍꯥꯝꯕꯤꯌꯨ ꯁꯦꯔꯦꯜ ꯉꯥꯏꯍꯥꯛ ꯀꯨꯝꯁꯤ ꯀꯩꯅꯣ ꯍꯤꯟꯗꯤ ꯁꯦꯔꯦꯜ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅꯤꯒꯤꯁꯦ ꯅꯪ ꯌꯥꯝ ꯍꯩꯔꯝꯃꯤ ꯅꯨꯄꯥ ꯐꯥꯕ ꯅꯨꯄꯥ ꯐꯥꯕꯤ ꯍꯦ ꯅꯨꯄꯥ ꯐꯥꯕꯤ ꯀꯔꯤꯌꯥ ꯑꯩꯕꯨ ꯅꯨꯄꯥ ꯐꯥꯕꯤ ꯀꯥꯏꯅ ꯐꯥꯔꯤꯁꯤꯗꯤ ꯈꯨꯠ ꯐꯥꯔꯤꯁꯤꯗꯤ ꯅꯪꯅ ꯑꯩꯅ ꯐꯥꯕ ꯅꯠꯇꯦ ꯅꯪꯅ ꯐꯥꯕꯅꯤ ꯁꯛꯅꯥꯏꯕ ꯅꯥꯀꯟꯗꯒꯤ ꯈꯧꯗꯦꯝꯂꯛꯏ ꯑꯍꯝ ꯑꯍꯝ ꯍꯥꯏꯅ ꯂꯩꯃꯔꯦꯝꯕꯤꯅ ꯊꯥꯗꯣꯛꯄ ꯌꯥꯔꯦ ꯁꯛꯅꯥꯏꯕꯒ ꯃꯋꯥ ꯂꯧꯕꯤꯈꯤꯗ꯭ꯔꯦ ꯃꯩꯔꯥꯕ ꯆꯂꯥꯝꯕ ꯂꯩꯔꯤꯁꯨ ꯀꯥꯎꯊꯣꯛꯂꯨꯔ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯁꯛꯐꯝ ꯍꯣꯡꯗ ꯏꯈꯪ ꯈꯪꯅꯤꯡꯕ ꯑꯃ ꯌꯥꯎꯅ ꯅꯪ ꯅꯍꯥꯟ ꯃꯈꯩ ꯃꯤ ꯑꯇꯩꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯇꯧꯗꯦ ꯑꯉꯥꯎꯕꯤꯔꯣ ꯑꯩꯕꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯅ ꯀꯩꯒꯤ ꯑꯩ ꯐꯖꯕ ꯁꯛꯁꯦ ꯎꯕꯗ ꯅꯪ ꯉꯥꯎꯔꯕꯣ ꯍꯥꯏꯅ ꯍꯥꯏꯅ ꯃꯩꯔꯥꯕ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯅꯣꯛꯂꯨꯏ ꯁꯛꯅꯥꯏꯕꯗ ꯂꯩꯊꯣꯛꯇꯨꯅ ꯅꯣꯛꯂꯨꯏ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯐꯪꯕꯤ ꯅꯪꯅꯗꯤ ꯈꯪꯗꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯎꯔꯤꯕ ꯀꯩ ꯖꯥꯗꯨ ꯁꯤꯖꯤꯟꯅꯩꯅꯣ ꯃꯤ ꯂꯩꯀꯣ ꯀꯩꯒꯨꯝꯕ ꯁꯨꯝꯖꯤꯠꯇꯨꯅ ꯑꯩꯒꯤ ꯄꯨꯈꯝꯗ ꯅꯠꯇꯗꯅ ꯁꯛꯅꯥꯏꯕꯒꯤ ꯄꯨꯈꯝꯗ ꯇꯥꯔꯝꯃꯗꯤ ꯑꯗꯨꯒ ꯅꯨꯔꯥꯗꯨꯁꯨ ꯁꯛꯅꯥꯏꯕꯒꯤ ꯄꯨꯈꯝꯗ ꯇꯥꯔꯝꯃꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯁꯛꯅꯥꯏꯕꯒꯤ ꯈꯨꯠ ꯑꯣꯏꯅ ꯍꯥꯝꯕꯤꯒꯦ ꯍꯥꯏꯗꯣꯔꯤꯅꯦ ꯍꯥꯝꯃꯣꯏꯍꯦ ꯅꯪ ꯆꯞ ꯂꯦꯞꯄꯒ ꯂꯩꯕꯗꯨꯗ ꯁꯨꯝ ꯇꯧꯕꯅꯤ
ꯊꯥꯗꯣꯛꯑꯣ ꯌꯥꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯏꯀꯥꯏꯍꯟꯕ ꯊꯧꯅꯥ ꯌꯥꯝ ꯐꯒꯅꯨ ꯑꯃꯨꯛꯁꯨ ꯅꯣꯛꯂꯦ ꯃꯩꯔꯥꯕ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯈꯪꯉꯤ ꯃꯈꯨꯠꯇꯣ ꯍꯥꯝꯕꯤꯒꯅꯨ ꯀꯥꯏꯅꯁꯨ ꯀꯟꯊꯣꯔꯛꯇꯦ ꯃꯩꯔꯥꯕ ꯈꯨꯖꯥꯝ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯅꯣꯛꯃꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯂꯦ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯁꯥꯗꯣ ꯈꯖꯤꯛꯁꯨ ꯄꯥꯏꯁꯤꯟꯒꯦ ꯍꯣꯠꯅꯔꯨꯔꯦ ꯇꯥꯞꯁꯨ ꯐꯥꯖꯤꯜꯂꯨꯔꯦ ꯃꯤꯠꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃ ꯈꯪꯍꯧꯗ ꯅꯣꯛꯈ꯭ꯔ ꯃꯥꯜꯂꯤ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ ꯃꯇꯧꯗꯣ ꯑꯄꯪꯕꯤꯗꯨꯒꯤ ꯃꯇꯧꯗꯣ ꯈꯣꯏꯗꯥꯖꯈ꯭ꯔꯦ ꯃꯑꯣꯡꯗꯣ ꯑꯄꯪꯕꯤꯗꯨꯒꯤ ꯃꯑꯣꯡꯗꯣ ꯅꯣꯛꯅꯤꯡꯕꯒꯤ ꯅꯣꯛꯊꯣꯛꯂꯝꯕ ꯃꯤꯅꯣꯛꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯟꯈ꯭ꯔꯦ ꯃꯩꯔꯥꯕꯒꯤ ꯆꯤꯝꯕꯥꯜꯗꯣ ꯅꯨꯡꯁꯤꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯍꯥꯏꯔꯛꯏ ꯁꯤꯃꯁꯨ ꯐꯥꯔꯒ ꯂꯧꯗ꯭ꯔꯗꯤ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯅꯪ ꯂꯩꯃꯔꯦꯝꯕꯤ ꯇꯔꯥꯎ ꯌꯦꯡꯈꯠꯂꯛꯏ ꯏꯀꯥꯏꯒꯨꯝ ꯇꯧꯔꯦ ꯃꯥ ꯑꯩꯗꯤ ꯀꯩꯒꯤ ꯐꯥꯗꯣꯏꯕ ꯅꯪꯅ ꯐꯥꯔꯗꯤ ꯅꯪꯒꯤ ꯆꯥꯛꯇ ꯑꯩꯅ ꯍꯨ ꯍꯥꯞꯆꯤꯟꯕꯤꯅꯤ ꯂꯛꯅꯒ ꯌꯥꯎꯅ ꯃꯩꯔꯥꯕꯁꯨ ꯆꯥꯟꯅꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤ ꯁꯨꯝꯆꯤꯠꯀꯤ ꯃꯍꯥꯎ ꯇꯪꯒꯦ ꯍꯣꯠꯅꯔꯨꯕ ꯑꯩꯕꯨ ꯅꯪꯒꯤ ꯍꯨ ꯃꯆꯥꯗꯨꯅ ꯍꯥꯠꯇꯣꯛꯄ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯍꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯅꯤ ꯁꯨꯝꯆꯤꯠꯁꯦ ꯁꯛꯅꯥꯏꯕ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯤ ꯃꯃꯥꯟꯅꯕꯒꯤ ꯁꯥꯖꯠ ꯆꯞ ꯆꯥꯅ ꯈꯪꯕꯅꯤ ꯃꯥ ꯃꯗꯨꯅ ꯃꯩꯔꯥꯕꯗ ꯈꯨꯅꯤꯡꯅ ꯀꯛ ꯊꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕꯁꯨ ꯁꯛꯅꯥꯏꯕꯗ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯗꯃꯛꯅꯤ ꯅꯣꯛꯈꯤ ꯌꯦꯡꯂꯝꯕ ꯍꯨꯠ ꯂꯩꯁꯤꯜꯂꯛꯄꯗ ꯅꯣꯛꯈꯤꯕ ꯁꯛꯇꯝꯗꯨ ꯑꯗꯨꯃꯛ ꯃꯁꯥ ꯃꯊꯟꯇꯅ ꯑꯣꯟꯖꯈꯤ ꯅꯣꯛꯃꯤꯕ ꯁꯛꯇꯝ ꯈꯦꯠꯅꯈ꯭ꯔꯦ ꯑꯅꯤꯁꯦ ꯃꯤꯅꯣꯛ ꯑꯅꯤꯁꯦ ꯑꯃꯗꯅ ꯅꯣꯛꯈꯤꯕ ꯁꯛꯐꯝ ꯑꯗꯨꯒ ꯑꯃꯗꯅ ꯅꯣꯛꯃꯤꯕ ꯁꯛꯐꯝ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯃꯤꯅꯣꯛ ꯈꯨꯇꯝꯁꯦ ꯆꯂꯥꯝꯕ ꯅꯥꯀꯟꯗꯒꯤ ꯅꯣꯛꯇꯣꯏꯔ ꯅꯣꯛꯑꯣꯏꯗꯣꯏꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯦ ꯁꯥꯎꯍꯟꯅꯕ ꯋꯥ ꯑꯃ ꯏꯌꯥꯝꯕ ꯀꯣꯏꯖꯔꯣ ꯐꯖꯅ ꯑꯝꯇ ꯁꯦꯝꯗꯣꯛꯄꯤꯌꯣ ꯏꯇꯣꯟꯗꯣ ꯁꯛꯅꯥꯏꯕ ꯑꯃꯨꯛ ꯊꯤꯛ ꯅꯣꯛꯊꯣꯔꯛꯂꯦ ꯃꯩꯔꯥꯕ ꯏꯕꯣ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯣꯍꯦ ꯂꯩꯃꯔꯦꯝꯕꯤ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛ ꯃꯈꯨꯠ ꯃꯁꯥ ꯏꯟꯊꯤꯅ ꯍꯥꯝꯈꯤ ꯀꯩꯁꯨ ꯈꯪꯁꯤꯟꯅꯗ ꯁꯥꯅ ꯍꯧꯒꯠꯈꯤꯗꯨꯅ ꯆꯥꯛꯂꯨꯛ ꯑꯃ ꯅꯧꯅ ꯊꯨꯅꯃꯛ ꯁꯦꯝꯅꯕ ꯍꯣꯠꯅꯕꯅꯤ ꯖꯒꯥ ꯉꯥꯛꯇ ꯉꯥꯏꯔꯝꯂꯦ ꯆꯂꯥꯝꯕꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯏꯇꯣꯟ ꯅꯪ ꯀꯣꯟꯅ ꯆꯥꯔꯣꯍꯦ ꯅꯪ ꯂꯩꯕꯁꯦ ꯆꯥꯐꯝ ꯊꯛꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗꯒꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯄꯥꯎꯈꯨꯝ ꯍꯦꯛ ꯋꯥꯠꯇꯦ ꯏꯄꯥ ꯏꯄꯨꯒꯤ 3ꯂꯛꯅꯤ ꯏꯕꯨꯡꯉꯣ 3ꯂꯛ ꯁꯨꯕꯁꯤꯗꯤ ꯀꯩꯝ ꯇꯧꯕꯤꯔꯔꯣꯏ ꯃꯩꯔꯥꯕꯅ ꯑꯍꯥꯟꯕꯒꯤ ꯆꯥꯛꯂꯨꯛꯁꯨ ꯃꯍꯥꯎ ꯇꯪꯍꯧꯗꯦ ꯑꯅꯤꯁꯨꯕꯒꯤ ꯆꯥꯛꯂꯨꯛꯇꯨꯁꯨ ꯌꯥꯇꯣꯟ ꯇꯪꯍꯧꯗꯦ 3ꯁꯨꯕꯁꯤꯗꯤ ꯑꯩ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯉꯝꯃꯔꯣꯏꯍꯦ ꯍꯥꯏꯔꯛꯂꯤꯗꯨ ꯀꯩꯅꯣ ꯈꯪꯉꯤ ꯃꯗꯨꯅ ꯆꯂꯥꯝꯕꯁꯨ ꯋꯥ ꯉꯥꯡꯗ ꯍꯦꯟꯖꯥꯡꯗꯨ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯏꯟꯁꯤꯜꯂꯛꯏ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃꯈꯛ ꯅꯠꯇꯦ ꯏꯟꯁꯤꯜꯂꯛꯂꯤꯗꯣ ꯑꯅꯤꯅꯤ ꯃꯆꯨ ꯍꯥꯏꯔꯞ ꯈꯦꯠꯅꯕ ꯑꯅꯤ ꯍꯥꯟꯅꯒꯤ ꯗꯥꯏꯔꯤꯌꯥꯒꯤ ꯃꯍꯥꯎ ꯃꯥꯟꯕ ꯍꯦꯟꯖꯥꯡꯗꯨꯒ ꯅꯧꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯗꯨꯒ ꯃꯈꯜ ꯑꯅꯤꯅꯤ ꯃꯩꯔꯥꯕ ꯏꯟꯁꯤꯜꯂꯛꯑꯕꯅꯤ ꯁꯥꯗꯅ ꯍꯦꯟꯖꯥꯡꯗꯨ ꯂꯧꯏ ꯃꯇꯧꯗꯨ ꯎꯕꯒ ꯁꯛꯅꯥꯏꯕꯗꯤ ꯅꯣꯛꯄ ꯍꯟꯊꯕ ꯉꯝꯈꯤꯗ꯭ꯔꯦ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯒꯤ ꯃꯃꯥꯟꯅꯕꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯄꯪꯅꯣꯛꯇ ꯅꯣꯛꯂꯦ ꯃꯥ ꯆꯂꯥꯝꯕ ꯏꯀꯥꯏꯔꯤꯅꯤ ꯑꯗꯨꯕꯨ ꯎꯊꯣꯛꯇꯦ ꯅꯣꯛꯊꯣꯛꯇꯨꯅ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯏ ꯍꯥꯏꯐꯦꯠꯇꯪ ꯇꯪꯉꯒ ꯌꯦꯡꯉꯣ ꯏꯌꯥꯝꯕ ꯃꯆꯨ ꯈꯔ ꯌꯥꯛꯁꯤꯟꯕꯗꯨꯅꯤꯀꯣ ꯑꯣꯏꯔꯣꯝ ꯊꯪꯕꯗꯣ ꯏꯇꯣꯟꯅ ꯁꯨꯝꯆꯤꯠꯀ ꯄꯨꯈꯝꯒ ꯏꯟꯇꯤꯃꯦꯠ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯍꯟꯈꯤꯕꯩ ꯃꯔꯝꯗꯣ ꯁꯣꯏꯗꯅ ꯈꯪꯅꯤ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯂꯥꯛꯂ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯈꯛꯇ ꯍꯦꯟꯖꯥꯡꯗꯨ ꯃꯥ ꯇꯪꯂꯨꯗ꯭ꯔꯦ ꯅꯣꯛꯐꯦꯠ ꯑꯣꯏꯅ ꯇꯧꯔꯛꯏ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯗ ꯁꯣꯜꯂꯛꯏ ꯇꯞꯅ ꯅꯣꯛꯃꯤ ꯅꯨꯡꯁꯤꯔꯣꯏꯁꯦ ꯌꯥꯔꯣꯏꯗꯣꯔꯤ ꯀꯩꯕꯣ ꯀꯩꯁꯨ ꯅꯠꯇꯦ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯃꯈꯨꯠ ꯍꯥꯝꯈꯤ ꯂꯩꯃꯔꯦꯝꯕꯤꯅ ꯆꯥꯛ ꯁꯦꯝꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯗ ꯌꯦꯡꯂꯨꯏ ꯃꯅꯤꯡ ꯇꯥꯍꯧꯔꯕ ꯆꯥꯛ ꯈꯔꯗꯨ ꯊꯤꯗꯣꯛꯇꯨꯅ ꯅꯧꯅ ꯂꯣꯡꯈꯠꯄ ꯑꯣꯏꯔꯝꯂꯦ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯆꯐꯨ ꯃꯍꯤꯒꯗꯣ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯈꯪꯅꯣꯛ ꯅꯣꯛꯅꯤꯡꯂꯛꯂꯤ ꯂꯩꯃꯔꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯃꯤ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯃꯈꯥ ꯇꯥꯔꯛꯇꯦ ꯁꯤꯈꯛꯅꯤ ꯍꯥꯏꯔꯝꯕ ꯁꯛꯅꯥꯏꯕꯅ ꯁꯤꯊ ꯅꯣꯛꯈꯤꯕꯒꯤ ꯃꯔꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯊꯟꯇ ꯅꯣꯛꯊꯣꯔꯛꯂꯦ ꯃꯥꯁꯨ ꯅꯣꯛꯅ ꯈꯥꯕꯩꯗꯨ ꯄꯥꯏꯗꯨꯅ ꯆꯥꯛꯇꯨ ꯒꯣꯔꯣ ꯑꯣꯠꯈꯥꯏ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯟꯗꯨꯅ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈꯤ ꯁꯤꯡꯗꯨ ꯈꯔ ꯏꯟꯁꯤꯜꯂꯝꯃꯤ ꯃꯩꯔꯥꯕ ꯌꯥꯔꯅꯤ ꯑꯩ ꯇꯧꯔꯒꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯐꯝꯃꯨ ꯂꯩꯃꯔꯦꯝꯕꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯦ ꯏꯀꯥꯏꯃꯟꯕꯅ ꯈꯥꯡꯉꯤ ꯃꯩꯔꯥꯕ ꯃꯊꯟꯇ ꯁꯣꯜꯂꯤ ꯏꯟꯊꯣꯛꯄꯒꯤ ꯗ꯭ꯔꯤꯁ꯭ꯌꯅꯤꯍꯦ ꯑꯋꯣꯏꯅꯤ ꯏꯇꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯑꯣꯡ ꯏꯍꯥ ꯍꯥꯗꯈꯩ ꯃꯩꯔꯥꯕꯒꯤ ꯋꯥꯍꯩꯗꯨꯗ ꯁꯛꯅꯥꯏꯕ ꯑꯃꯨꯛꯁꯨ ꯊꯤꯛ ꯅꯣꯛꯊꯣꯔꯛꯂꯤ ꯇꯥꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯂꯩꯕ ꯂꯩꯃꯔꯦꯝꯕꯤꯁꯨ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯇꯨꯃꯤꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ
ꯅꯣꯛꯅꯔꯤꯅꯤ ꯈꯪꯗꯦ ꯅꯣꯛꯆꯔꯤꯅꯤ ꯈꯪꯗꯦ ꯅꯨꯄꯤꯗꯨꯅ ꯏꯀꯥꯏꯗꯧꯕ ꯃꯑꯣꯡꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯑꯕꯨꯡꯉꯣ, ꯗꯥ ꯃꯩꯔꯥꯕ, ꯗꯥ ꯁꯛꯅꯥꯏꯕ, ꯅꯣꯏ ꯆꯥꯃꯤꯟꯅꯔꯣꯀꯣ, ꯑꯩ ꯄꯣꯊꯥꯔꯨꯒꯦ꯫ ꯉꯥꯏꯈꯣ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯆꯥꯛꯈꯨꯝꯗꯒꯤ꯫ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯅꯤꯡꯃꯟꯕꯅ ꯅꯣꯛꯊꯣꯛꯂꯨꯏ꯫ ꯃꯤ ꯑꯄꯪꯕ ꯂꯣꯏꯅꯕꯁꯤ ꯁꯤ ꯑꯣꯏꯔꯦꯀꯣ ꯈꯜꯂꯛꯏ ꯃꯥ꯫ ꯁꯛꯅꯥꯏꯕ, ꯆꯥꯛ ꯃꯍꯤꯁꯦ ꯌꯦꯡꯉꯝꯃꯨꯀꯣ꯫ ꯆꯂꯥꯝꯕꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯅꯤ ꯌꯥꯝꯕ, ꯑꯩ ꯌꯦꯡꯉꯝꯒꯦ꯫ ꯏꯕꯨ ꯏꯀꯥꯏꯔꯦꯗ ꯇꯧꯔꯤꯁꯤ, ꯑꯊꯣꯕ ꯊꯧꯗꯣꯛ ꯉꯥꯛꯇ꯫ ꯁꯛꯅꯥꯏꯕꯅ ꯈꯨꯝꯂꯛꯏ꯫ ꯁꯤꯅ ꯏꯟꯇꯔꯦꯁ ꯂꯩꯍꯜꯂꯤꯅꯤꯅꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ꯫ ꯃꯩꯔꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯁꯛꯅꯥꯏꯕ, ꯃꯩ ꯌꯦꯡꯉꯝꯃꯨ꯫ ꯆꯂꯥꯝꯕ, ꯅꯆꯦꯁꯤ ꯊꯦꯝꯃꯨꯒꯦ, ꯀꯥꯏꯗꯕ꯭ꯔꯥ? ꯎꯁ, ꯃꯤꯇꯣꯞ ꯇꯧꯅ ꯄꯥꯔꯃꯤꯁꯟꯒ ꯂꯧꯏ꯫ ꯃꯤꯠ ꯀꯥꯔꯟ ꯆꯟꯒꯦꯁꯨ ꯆꯟꯖꯧ, ꯀꯩꯁꯨ ꯍꯥꯏꯕꯤꯔꯣꯏ꯫ ꯃꯑꯣꯡ ꯇꯥꯗꯕ ꯂꯤꯆꯠ ꯆꯠꯂꯒꯗꯗꯤ ꯊꯦꯝꯕꯤꯔꯝꯗꯕ, ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯕꯤꯗꯕꯀꯣ꯫ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯏ, ꯅꯣꯛꯏ꯫ ꯅꯆꯦꯁꯦ ꯑꯩꯅ ꯐꯥꯔꯒ ꯂꯧꯔꯗꯝꯅꯤ, ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨ꯫ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯂꯥꯝꯕ ꯅꯣꯛꯍꯧꯏ꯫ ꯊꯣꯛꯂꯛꯏ ꯆꯥꯛꯈꯨꯝꯗꯒꯤ꯫ ꯀꯥ ꯑꯇꯩ ꯂꯩꯔꯤꯁꯤꯡꯗꯨ ꯆꯪꯗꯨꯅ ꯌꯦꯡꯏ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯌꯨꯝ ꯅꯠꯇꯕꯗꯣ ꯑꯗꯨꯛ ꯂꯨꯅ ꯅꯥꯟꯅꯗꯤ ꯂꯩꯖꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯩꯔꯥꯕꯅ ꯄꯥꯝꯕꯁꯨ꯫ ꯌꯨꯝ ꯊꯤꯕ ꯐꯖꯕ ꯍꯥꯏꯗꯨꯅ ꯑꯃꯅꯤ, ꯃꯑꯣꯡ ꯇꯥꯕ ꯍꯥꯏꯕꯗꯨꯅꯤ ꯃꯔꯨꯁꯦ꯫ ꯃꯑꯣꯡ ꯇꯥꯅ ꯂꯩꯔꯝꯃꯤ ꯏꯃꯨꯡꯗꯣ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥꯗꯨꯃꯗꯤ ꯈꯔ ꯆꯥꯏꯕ ꯎꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯏ ꯐꯤꯔꯣꯜ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯆꯟꯕꯤ, ꯂꯩꯃꯔꯦꯝꯕꯤ ꯏꯈꯪ ꯈꯪꯅ꯫ ꯀꯅꯥ? ꯆꯞ ꯂꯦꯞꯄꯤ, ꯁꯣꯔ ꯈꯖꯤꯛ ꯍꯟꯊꯗꯨꯅ꯫ ꯑꯁ, ꯄꯥꯈꯠꯂꯨꯔꯦꯍꯦ꯫ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯄ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯏ꯫ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯄꯥꯈꯠꯇ꯭ꯔꯕ ꯍꯧꯖꯤꯛꯇꯤ? ꯑꯩ ꯆꯪꯉꯛꯄꯩꯔꯣ ꯄꯥꯈꯠꯇ꯭ꯔꯤꯁꯤꯅ? ꯁꯛꯅꯥꯏꯕ ꯆꯪꯉꯛꯑꯗꯤ ꯄꯥꯈꯠꯀꯗ꯭ꯔꯥ? ꯀꯩ ꯋꯥ ꯈꯨꯍꯪꯅꯣ? ꯅꯪꯒꯤꯁꯤꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯄꯁꯦ ꯍꯦꯛꯇ ꯇꯧꯋꯦꯕ꯫ ꯑꯆꯨꯝꯕ ꯍꯥꯏꯖꯕꯅꯤꯍꯦ ꯑꯩꯗꯤ꯫ ꯑꯗꯣ ꯐꯤꯔꯣꯜ ꯆꯈꯥꯏꯔꯤꯁꯦ ꯀꯩ ꯊꯤꯔꯤꯅꯣ? ꯊꯤꯅ ꯊꯤꯅ ꯈꯨꯝꯂꯛꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯕꯦꯜ ꯊꯤꯕꯅꯤ꯫ ꯈ꯭ꯋꯥꯡꯁꯨ ꯌꯥꯝ ꯅꯥꯔꯦ, ꯈꯣꯡꯁꯤꯁꯨ ꯌꯥꯝ ꯅꯥꯔꯦ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯐꯃꯨꯡ ꯐꯩꯖꯨꯞ ꯃꯈꯥꯗ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯗꯨ ꯎꯔꯛꯂꯤ꯫ ꯐꯤ ꯂꯣꯏꯅ ꯆꯩꯈꯥꯏꯍꯜꯂꯒ ꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯏꯕꯦꯝꯃ, ꯅꯃꯤꯠ ꯈꯨꯑꯣꯟꯗꯗꯤ ꯂꯩꯇ꯭ꯔꯦꯍꯦ꯫ ꯃꯤ ꯍꯧꯖꯤꯛꯇ ꯎꯔꯛꯄꯩꯅꯤ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯜꯇꯨ ꯁꯠ ꯁꯠꯀꯠꯇꯨꯅ ꯈ꯭ꯋꯥꯡꯗꯨꯗ ꯐꯥꯖꯤꯜꯂꯤ ꯊꯨꯅ꯫ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯈꯤ꯫ ꯃꯈꯣꯡ ꯑꯅꯥꯕꯗꯨ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯃꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯈꯨꯌꯥꯔꯣꯝꯗ ꯋꯤꯜ ꯆꯤꯌꯔ ꯑꯃ ꯂꯩꯔꯤꯗꯨ ꯃꯗꯨ ꯎꯕꯗ ꯃꯩꯔꯥꯕꯅ, ꯆꯟꯕꯤ, ꯋꯤꯜ ꯆꯤꯌꯔꯁꯦ ꯅꯪꯒꯤꯔꯥ? ꯃꯥꯅꯦ, ꯑꯩꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯀꯩ ꯂꯦꯡꯕ ꯌꯥꯗꯗꯅ ꯉꯍꯥꯟꯋꯥꯏ ꯇꯧꯈꯤꯌꯦ꯫ ꯑꯗꯨꯗꯅꯤ ꯑꯩꯅ 12ꯀ ꯑꯝꯇ ꯊꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤꯗꯣ꯫ ꯄꯥꯔꯤꯅꯗꯤ ꯁꯤꯒꯤ ꯃꯔꯝ ꯈꯪꯈꯤꯕ꯭ꯔꯣ? ꯅꯨꯡꯁꯤꯕꯤꯔꯛꯇꯕ ꯃꯤꯗ ꯅꯨꯡꯁꯤꯕꯤꯌꯣꯅ ꯈꯣꯡ ꯀꯣꯜꯂꯨꯒꯗ꯭ꯔꯅꯦ? ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯏꯁꯥꯒꯤ ꯔꯦꯁꯄꯦꯛ ꯊꯥꯗꯣꯛꯀꯗꯕ ꯑꯗꯨꯛ ꯏꯖꯠ ꯌꯥꯎꯗꯕꯤ ꯅꯠꯇꯦ ꯑꯩ꯫ ꯄꯥꯎꯈꯨꯝꯗꯨꯗ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯃꯁꯨ ꯊꯣꯡ ꯃꯆꯤꯗꯨꯗ ꯉꯥꯊꯥ ꯃꯈꯨꯠ ꯐꯣꯜ ꯇꯧꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯌꯨꯡꯇꯛ ꯃꯨꯟꯅ ꯍꯨꯆꯤꯟꯅ ꯌꯦꯡꯂꯛꯏ ꯍꯟꯗꯛꯇꯤ꯫ ꯌꯦꯡꯂꯤ ꯃꯇꯧꯗꯣ, ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯣ꯫ ꯍꯥꯏꯔꯛꯏ ꯌꯦꯡꯅ ꯌꯦꯡꯅ ꯏꯂꯨꯝ ꯂꯨꯝꯊꯕ ꯋꯥꯍꯪ ꯑꯃ꯫ ꯀꯤꯗꯕ꯭ꯔꯥ ꯑꯩ ꯂꯩꯕꯁꯦ? ꯀꯩꯒꯤ ꯀꯤꯗꯣꯏꯕ? ꯀꯤꯗꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯀꯤꯒꯗ꯭ꯔꯥ? ꯀꯤꯕ ꯌꯥꯏ꯫ ꯑꯩ ꯈꯛꯇꯗ ꯅꯪꯅ ꯀꯤꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯩꯅ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯥꯡꯍꯟꯒꯦ ꯈꯜꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯁꯥꯃꯤꯟ ꯇꯞꯊꯈꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯉꯁꯥꯏ ꯃꯈꯩꯒꯤ ꯁꯛꯐꯝꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ ꯃꯥ꯫ ꯑꯀꯤꯕ ꯄꯣꯛꯇ ꯍꯥꯏꯔꯛꯏ꯫ ꯃꯥꯡꯍꯜꯂꯣ ꯍꯥꯏꯔꯝꯒꯅꯤ꯫ ꯃꯩꯔꯥꯕ ꯏꯉꯛꯉꯛꯏ꯫ ꯐꯅ ꯉꯛꯂꯁꯨ ꯉꯛꯇꯕ ꯁꯥꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯅ ꯀꯩꯒꯤ? ꯅꯁꯥꯒꯤ ꯏꯖꯠ ꯉꯥꯛꯄ ꯄꯥꯝꯗꯕ꯭ꯔꯥ? ꯄꯥꯝꯃꯤ꯫ ꯄꯥꯝꯕꯗꯨꯅꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯊꯥꯖꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯑꯌꯣꯛꯇꯕꯤ ꯅꯠꯇꯦ꯫ ꯃꯥꯡꯍꯜꯂꯣ ꯍꯥꯏꯁꯦ ꯍꯛꯆꯥꯡ ꯅꯠꯇꯦ, ꯋꯥꯈꯜꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯥꯡꯍꯜꯂꯣ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯋꯥꯈꯜ ꯃꯥꯡꯍꯟꯕꯗꯤ ꯌꯥꯝꯅ ꯂꯥꯏ꯫ ꯃꯅꯨꯡꯗ ꯏꯆꯦꯜ ꯑꯃ ꯆꯦꯟꯕꯒꯨꯝ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯍꯜꯂꯤ ꯅꯨꯄꯥꯗꯨꯁꯨ꯫ ꯑꯩ ꯈꯛꯇꯪꯗ ꯇꯝꯅꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯔꯝ ꯄꯤꯌꯨ꯫ ꯇꯞꯅ ꯅꯣꯛꯂꯛꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯃꯔꯝ ꯍꯥꯏꯕꯨ ꯊꯥꯖꯕꯁꯤꯅꯅꯤ꯫ ꯊꯝꯈ꯭ꯔꯤꯕ ꯊꯥꯖꯕꯁꯦ ꯃꯤꯇꯣꯞ ꯅꯉꯣꯟꯗꯅꯤ꯫ ꯀꯔꯝꯕ ꯊꯥꯖꯕ? ꯅꯪꯅ ꯑꯩ ꯃꯥꯡꯍꯟꯒꯦ ꯈꯜꯂꯣꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯊꯤꯕ ꯋꯥꯈꯜ ꯈꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ꯫
ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯕꯤꯔꯝꯃꯤꯁꯦ? ꯀꯩꯒꯨꯝꯕ ꯅꯪꯅ ꯈꯜꯂꯤꯗꯨꯅ ꯇꯥꯏꯌꯣꯟꯅꯔꯝꯃꯗꯤ? ꯀꯩꯒꯨꯝꯕ ꯇꯥꯏꯌꯣꯟꯅꯔꯝꯃꯁꯨ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯣꯏ꯫ ꯃꯔꯝꯗꯤ ꯐꯅ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤ ꯌꯧꯔꯛꯄꯒ ꯀꯗꯣꯝꯗꯅꯣ ꯃꯥꯏꯑꯣꯟ ꯑꯃꯗ ꯍꯥꯏꯈ꯭ꯔꯦ꯫ ꯍꯥꯏꯖꯁꯅꯨ, ꯍꯥꯏꯈꯤꯕꯗꯨꯅ ꯃꯔꯤ ꯑꯃ ꯂꯩꯅꯔꯛꯄꯁꯨ ꯌꯥꯏ, ꯅꯨꯡꯁꯤꯕ ꯃꯔꯤ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯆꯤꯝꯕꯥꯜ ꯊꯣꯡ ꯈꯛꯇꯗ ꯐꯖꯍꯟꯕ ꯃꯔꯤ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ꯫ ꯌꯦꯡꯁꯤ, ꯇꯞꯅ ꯌꯦꯡꯁꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯉꯥꯏꯍꯥꯛ ꯈꯨꯝꯂꯛꯇꯦ, ꯃꯔꯝ ꯄꯤꯐꯝ ꯈꯪꯗꯦ ꯃꯥ꯫ ꯅꯪ ꯇꯧꯁꯤꯟꯅꯔꯤꯔ ꯆꯟꯕꯤ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯥ? ꯈꯨꯝꯂꯛꯇꯦ ꯂꯩꯃꯔꯦꯝꯕꯤ ꯍꯟꯗꯛꯁꯨ꯫ ꯈꯨꯗꯛꯀꯤ ꯃꯇꯧꯁꯤꯅ ꯃꯩꯔꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯏꯇꯥ ꯇꯥꯅꯤꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯪꯂꯛꯏ ꯑꯃꯨꯛꯁꯨ꯫ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯣꯏꯗꯣꯏꯅ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯅꯁꯥ ꯅꯨꯄꯤꯅꯤ, ꯅꯁꯥꯒꯤ ꯈꯟꯗ꯭ꯔꯤꯅ ꯀꯩꯒꯤ? ꯈꯨꯝꯅꯤꯡꯉꯤ ꯂꯩꯃꯔꯦꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯄꯥꯎꯈꯨꯝ ꯑꯃ꯫ ꯑꯩꯁꯦ ꯇꯧꯁꯤꯟꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯔꯥ ꯍꯥꯏꯗꯨꯗꯤ ꯅꯪꯅ, ꯃꯤꯅ, ꯑꯇꯩꯅ, ꯑꯀꯣꯏꯕꯒꯤ ꯃꯤꯅ ꯈꯪꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯁꯤꯕ? ꯑꯁ! ꯋꯥ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯨ ꯆꯟꯕꯤ꯫ ꯇꯦꯟꯁꯤꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦꯅꯁꯨ ꯈꯟꯒꯅꯨ, ꯆꯃꯝꯅꯍꯟꯒꯦꯁꯨ ꯈꯟꯒꯅꯨ꯫ ꯗꯥ ꯃꯩꯔꯥꯕ ꯐꯠ ꯊꯠꯆꯤꯜꯂꯤ꯫ ꯗꯥꯇꯣꯟ ꯀꯧꯋꯣ꯫ ꯀꯧꯒꯦ꯫ ꯃꯈꯥ ꯇꯥꯔꯣ꯫ ꯑꯩꯅ ꯇꯨꯃꯤꯟ ꯈꯟꯕ ꯋꯥꯈꯜ ꯑꯃ ꯅꯪꯅ ꯈꯪꯂꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯪꯒ ꯎꯅꯅꯤꯡꯕꯒꯤ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯑꯩꯅ ꯁꯤꯗ ꯆꯥꯟꯁ ꯂꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯇꯥꯅꯤꯡꯉꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯈꯖꯤꯡꯉꯛꯏ꯫ ꯑꯕꯨꯡꯉꯣꯒ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯕꯩ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯅꯪꯒ ꯎꯅꯅꯤꯡꯕꯩ ꯆꯥꯛꯇ ꯇꯥꯏꯁꯤꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯦ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯣꯏꯗꯣꯏꯔꯥ ꯑꯩ ꯈꯪꯗꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯅꯣꯛꯐꯦꯠꯇꯃꯛꯇꯧ ꯂꯨꯝꯊꯥꯅ ꯈꯨꯝꯂꯛꯏ꯫ ꯅꯆꯤꯟ ꯊꯤꯒꯅꯨ꯫ ꯏꯁꯥꯅ ꯏꯁꯥ ꯀꯅꯥꯅꯣ ꯈꯪꯖꯩ꯫ ꯃꯤꯃꯥꯟꯅꯕ ꯉꯝꯗꯦ ꯑꯩ꯫ ꯑꯩꯒꯨꯝꯕ ꯑꯃꯗ ꯀꯅꯥꯅꯁꯨ ꯊꯃꯣꯏ ꯐꯥꯎꯅ ꯅꯨꯡꯁꯤꯕꯤꯔꯣꯏ꯫ ꯉꯥꯡꯕꯤꯕ, ꯆꯩꯕꯤꯕ, ꯄꯪꯉꯦ ꯍꯥꯏꯕꯤꯕ, ꯑꯣꯟꯈꯠꯇꯨꯅ ꯁꯥꯎꯖꯤꯟꯕꯤꯔꯛꯄ, ꯁꯤꯈꯛꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯔꯥ ꯍꯪꯅꯤ, ꯅꯠꯇ꯭ꯔꯒ ꯃꯤꯅꯨꯡꯁꯤꯔꯥ ꯍꯪꯒꯅꯤ꯫ ꯀꯩꯒꯨꯝꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯛꯑꯗꯤ? ꯑꯗꯒꯤ ꯑꯩꯅ ꯃꯤꯅꯨꯡꯁꯤꯅꯤ ꯍꯥꯏꯔꯒꯅ ꯅꯪꯅ ꯀꯔꯤꯃꯨꯛ ꯈꯟꯅꯤ? ꯅꯨꯡꯁꯤꯕꯗꯣ ꯑꯔꯥꯟꯕꯅꯤ, ꯃꯤꯅꯨꯡꯁꯤꯗꯨ ꯑꯆꯨꯝꯕꯅꯤ ꯈꯟꯅꯤ꯫ ꯃꯩꯔꯥꯕ ꯁꯣꯔ ꯁꯥꯡꯇꯛ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯍꯣꯟꯗꯣꯛꯏ꯫ ꯆꯟꯕꯤ, ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯀꯅꯨ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ? ꯑꯗꯨꯒ ꯅꯪꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯤ ꯑꯍꯥꯟꯕ ꯇꯥꯕꯩꯔꯥ ꯅꯪꯅ ꯉꯥꯛꯆꯥꯅꯔꯤꯁꯦ? ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯐꯥꯎꯕ ꯇꯥꯔꯝꯈꯤꯔꯣꯏ ꯑꯩꯅ ꯁꯨꯝꯅ ꯉꯥꯡꯕꯁꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯑꯩ ꯈꯛꯀꯤꯅꯤ, ꯃꯗꯨꯅ ꯑꯩꯒꯤ ꯁꯥꯖꯠ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯄꯥꯝꯗꯦ ꯑꯩ, ꯅꯨꯡꯁꯤꯕꯤꯕꯁꯨ ꯄꯥꯝꯗꯦ, ꯆꯝꯅ ꯂꯣꯏꯅꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯈꯟꯅꯕ ꯊꯥꯖꯔꯨꯕ ꯃꯤ ꯑꯃꯗꯗꯤ ꯆꯝꯅ ꯂꯣꯏꯅꯕ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯑꯣꯏꯊꯣꯛꯑꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ꯫ ꯑꯣꯏꯊꯣꯛꯈꯤꯗ꯭ꯔꯁꯨ ꯏꯊꯟꯇ ꯇꯨꯃꯤꯟ ꯀꯞꯆꯈꯤꯅꯤ, ꯑꯣꯏꯊꯣꯛꯈ꯭ꯔꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯗꯅꯕ ꯂꯝꯕꯤ ꯁꯤꯟꯒꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯤꯛ ꯁꯨꯝ ꯂꯨꯁꯤꯜꯂꯛꯄ, ꯂꯨꯁꯤꯜꯂꯛꯄꯒꯤ ꯃꯇꯤꯛ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯨꯝ ꯇꯧꯔꯛꯄꯗꯨꯅ ꯃꯩꯔꯥꯕ ꯃꯈꯥ ꯇꯥꯅ ꯈ꯭ꯔꯣ ꯈꯣꯠꯅ ꯍꯪꯅꯤꯡꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥ ꯈꯪꯂꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ꯫ ꯀꯔꯝꯕ ꯄꯥꯎꯈꯨꯝ? ꯃꯩꯔꯥꯕ ꯃꯁꯥꯅ ꯂꯩꯃꯔꯦꯝꯕꯤꯗ ꯊꯝꯂꯤꯕ ꯋꯥꯈꯜꯁꯤꯒꯨꯝ ꯂꯩꯃꯔꯦꯝꯕꯤꯅꯁꯨ ꯃꯩꯔꯥꯕꯒꯤ ꯃꯐꯝꯗ ꯊꯝꯂꯦ ꯍꯥꯏꯕ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯍꯪꯕ ꯂꯦꯞꯇꯦ ꯃꯥ꯫ ꯑꯩꯅ ꯅꯥꯀꯣꯏꯅꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯁꯦ ꯅꯪ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤꯔꯥ? ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ, ꯅꯠꯇ꯭ꯔꯒꯅ ꯑꯍꯦꯟꯕ ꯀꯅꯥ ꯂꯥꯛꯄ ꯉꯥꯏꯔꯤꯔꯥ? ꯒ꯭ꯌꯥꯟ ꯇꯥꯏ ꯂꯩꯃꯔꯦꯝꯕꯤ ꯇꯦꯟꯁꯤꯟꯅ ꯈꯨꯝꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯑꯣꯏꯖꯕ ꯊꯤꯕꯤ ꯅꯠꯇꯦ ꯑꯩ꯫ ꯅꯪ ꯑꯁꯣꯝꯗ ꯉꯥꯏꯔꯝꯃꯣꯏꯗ꯭ꯔꯣ? ꯑꯩꯒ ꯀꯨꯏꯅ ꯂꯩꯔꯗꯤ ꯆꯤꯡꯅꯈꯤꯅꯤ꯫ ꯅꯪ ꯀꯥꯏꯅ, ꯅꯪ ꯃꯥ ꯀꯥꯏꯅ ꯁꯤꯖꯤꯟꯅꯔꯗꯅ꯫ ꯆꯟꯕꯤ, ꯆꯔꯥꯡꯅꯍꯜꯂꯒ ꯊꯝꯕꯤꯗꯣꯔꯦ ꯅꯪꯅ ꯑꯩꯁꯦ꯫ ꯆꯞ ꯃꯥꯟꯅꯩ, ꯅꯪꯅꯁꯨ ꯑꯩ ꯆꯔꯥꯡꯅꯍꯜꯂꯤ꯫ ꯍꯥꯏꯗꯣꯛꯇꯕ ꯎꯠꯊꯣꯛꯇꯕꯒꯤ ꯋꯥꯈꯛꯅꯤ꯫ ꯅꯪꯅ ꯆꯔꯥꯡꯅꯕꯒ ꯑꯩꯅ ꯆꯔꯥꯡꯅꯕꯒ ꯂꯝꯕꯤ ꯈꯦꯠꯅꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯆꯔꯥꯡꯅꯑꯦꯁꯨ ꯅꯪꯅ ꯀꯩ ꯃꯔꯝꯒꯤꯅꯣ? ꯐꯠꯍꯦꯛ ꯈꯨꯝꯂꯛꯇꯦ ꯅꯨꯄꯥꯁꯤꯁꯨ꯫ ꯃꯥ ꯈꯨꯝꯅꯤꯡꯗꯦ, ꯃꯔꯝꯗꯤ ꯃꯥ ꯈꯪꯉꯤ, ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯈꯜ ꯃꯥ ꯈꯪꯉꯤ꯫ ꯋꯥꯔꯤ ꯃꯇꯦꯛꯁꯤꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯅꯥꯛ ꯇꯝꯅ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯡꯗꯨ ꯖꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯤ꯫ ꯅꯥꯔꯛꯄꯒꯤꯅꯤ, ꯑꯁꯨꯝꯅ ꯅꯥꯕ ꯍꯧꯕ ꯃꯇꯣꯏꯔꯕꯅꯤ꯫
मा लेतादे ꯃꯩꯔꯥꯕꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯥ ꯂꯩꯇꯥꯗꯦ ꯅꯨꯄꯥꯅꯤ ꯃꯥꯗꯤ ꯏꯖꯠ ꯃꯆꯥ ꯑꯃ ꯁꯣꯛꯈ꯭ꯔꯁꯨ ꯃꯥꯡꯖꯕ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯗꯤ ꯀꯗꯥꯏ ꯆꯦꯟꯊꯣꯛꯄꯁꯨ ꯉꯝꯃꯣꯏꯗꯧꯔꯤ ꯃꯈꯣꯡ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯩ ꯉꯝꯗꯦ ꯆꯠꯈꯤꯅꯕ ꯍꯣꯠꯅꯩ ꯉꯝꯗꯦ ꯃꯩꯔꯥꯕ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯒ ꯆꯟꯕꯤ ꯅꯪ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯒ ꯂꯦꯞꯀꯦꯔꯥ ꯄꯥꯈꯠꯂꯤꯔꯣ ꯄꯥꯈꯠꯀꯅꯨ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏ ꯀꯗꯥꯏ ꯈꯨꯠꯇꯨ ꯄꯤꯔꯛꯑꯣ ꯃꯅꯥꯛ ꯅꯛꯅ ꯂꯦꯞ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯃꯩꯔꯥꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯥꯗꯨꯅꯤ ꯃꯥꯅ ꯉꯥꯏꯔꯤꯕ ꯆꯠꯄ ꯉꯝꯃꯣꯏꯗ꯭ꯔꯣ ꯉꯝꯃꯣꯏ ꯈꯣꯡꯖꯦꯡꯁꯦ ꯂꯦꯡꯁꯤꯜꯂꯒ ꯅꯥꯏ ꯑꯗꯨꯗꯤ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯅꯪꯒꯤ ꯆꯥꯛ ꯄꯨꯁꯤꯜꯂꯛꯀꯦ ꯆꯂꯥꯝꯕ ꯊꯣꯡꯖꯤꯟꯗꯒꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯨꯁꯤꯜꯂꯛꯑꯦ ꯏꯌꯥꯝꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯩꯔꯥꯕ ꯃꯅꯤꯡ ꯐꯂꯞ ꯌꯦꯡꯊꯣꯛꯂꯝ ꯈꯣꯡꯀꯥꯞ ꯈꯪꯍꯟ ꯍꯟꯗꯣꯛꯏ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯁꯨ ꯆꯂꯥꯝꯕ ꯈꯔ ꯃꯈꯩ ꯇꯥꯍꯧꯏ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯆꯪꯁꯤꯜꯂꯛꯏ ꯃꯆꯦꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯍꯥꯏꯔꯛꯏ ꯇꯞꯅ ꯏꯇꯣꯟ ꯌꯥꯝ ꯅꯥꯔꯕꯣ ꯅꯥꯏ ꯁꯦ ꯁꯤ ꯆꯥꯁꯦ ꯍꯧꯖꯤꯛꯇ ꯊꯤꯗꯣꯔꯛꯄ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯆꯥꯛꯇꯨꯅꯤ ꯑꯩ ꯁꯪꯕꯤꯌꯨꯔꯥ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯪꯕꯤꯔꯒꯦ ꯆꯂꯥꯝꯕ ꯈꯨꯝꯂꯛꯇꯦ ꯂꯩꯃꯔꯦꯝꯕꯤꯗ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨ ꯋꯥꯍꯪꯅꯤ ꯃꯆꯦꯒꯤ ꯑꯄꯥꯝꯕ ꯍꯪꯂꯤꯅꯤ ꯃꯆꯦꯅ ꯌꯥꯔꯛꯏ ꯍꯥꯏꯅ ꯃꯤꯇꯣꯞ ꯑꯃꯒ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯅꯠꯇꯦ ꯃꯆꯦꯒꯤ ꯑꯔꯣꯟꯕ ꯑꯀꯤꯕ ꯁꯥꯖꯠ ꯃꯅꯥꯎ ꯃꯥꯅ ꯈꯪꯏ ꯃꯩꯔꯥꯕꯁꯨ ꯑꯗꯨꯛ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯃꯗꯨꯅ ꯆꯤꯡꯅꯕ ꯂꯩꯇꯕꯅꯤ ꯃꯉꯣꯟꯗꯁꯨ ꯂꯩꯃꯔꯦꯝꯕꯤ ꯇꯞꯅ ꯏꯊꯟꯗ ꯑꯗꯨꯝ ꯆꯥꯍꯧꯔꯒꯦ ꯏꯌꯥꯝꯕ ꯏꯇꯣꯟꯒꯤ ꯀꯥꯁꯤꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯔꯥ ꯌꯥꯏꯌꯦ ꯊꯣꯛꯈꯤ ꯆꯂꯥꯝꯕ ꯄ꯭ꯔꯞ ꯁꯛꯅꯥꯏꯕꯒ ꯃꯥꯒꯅ ꯄꯨꯟꯅ ꯀꯥ ꯑꯗꯨꯗ ꯆꯥꯛꯇꯩ ꯌꯦꯟꯖꯥꯡꯗꯩ ꯏꯁꯤꯡꯗꯒꯤ ꯉꯥꯔꯧꯗꯒꯤ ꯁꯂꯥꯠꯇꯒꯤ ꯂꯣꯏꯅ ꯄꯨꯁꯤꯜꯂꯛꯏ ꯄꯨꯁꯤꯜꯂꯛꯂꯝꯗ꯭ꯔꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯇꯣꯟ ꯃꯊꯟꯇ ꯊꯥꯗꯣꯛꯅꯤꯡꯗꯦ ꯃꯩꯔꯥꯕꯒꯤ ꯃꯐꯝꯗ ꯃꯃꯤ ꯑꯃ ꯇꯥꯈ꯭ꯔꯦ ꯈꯪꯕꯅ ꯂꯩꯃꯔꯦꯝꯕꯤ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯋꯥ ꯈꯪꯕꯅꯤ ꯆꯂꯥꯝꯕ ꯃꯤꯇꯤꯛ ꯃꯤꯔꯧ ꯎꯕꯅꯤ ꯑꯇꯣꯝꯕ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯅꯨꯃꯤꯠꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯜꯂꯤ ꯑꯗꯨꯕꯨ ꯆꯂꯥꯝꯕꯅ ꯁꯦꯟꯅꯕ ꯂꯦꯞꯇꯦ ꯃꯩꯔꯥꯕꯕꯨꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯒꯤ ꯏꯇꯣꯟꯗ ꯃꯩꯔꯥꯕꯅ ꯎꯠꯄ ꯁꯥꯖꯠ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯃꯥ ꯃꯁꯤ ꯃꯩꯔꯥꯕꯁꯨ ꯈꯪꯏ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯗꯤ ꯍꯨꯔꯥꯟꯕ ꯈꯛꯅ ꯃꯥꯒꯤ ꯃꯊꯧ ꯅꯠꯇꯦ ꯃꯄꯨꯅ ꯀꯔꯤ ꯇꯧꯔꯤ ꯊꯤꯒꯠꯄꯁꯨ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯊꯧꯅꯤ ꯃꯔꯝꯗꯤ ꯃꯥ ꯍꯨꯔꯥꯜꯂꯤ ꯍꯨꯔꯥꯟꯕꯅꯤ ꯃꯥ ꯃꯅꯥꯎ ꯇꯤꯟꯅꯁꯜꯂꯒ ꯃꯆꯦꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯒꯤ ꯉꯥꯏꯔꯤ ꯃꯥ ꯐꯂꯞ ꯐꯂꯞ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯐꯂꯞ ꯐꯂꯞ ꯌꯦꯡꯉꯤ ꯃꯩꯔꯥꯕꯁꯨ ꯋꯥꯔꯤ ꯃꯑꯣꯡ ꯑꯃ ꯇꯧꯈꯤꯕꯗꯨꯅ ꯎꯅꯕ ꯏꯀꯥꯏꯗ꯭ꯔꯁꯨ ꯋꯥꯔꯤ ꯁꯥꯖꯤꯟꯕꯗꯤ ꯂꯛꯀꯛ ꯆꯥꯔꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯅꯣꯛꯈꯤ ꯁꯛꯅꯥꯏꯕ ꯐꯅ ꯂꯥꯜꯂꯁꯨ ꯏꯃꯥꯟꯅꯕꯒꯤ ꯃꯤꯆꯪ ꯃꯩꯔꯥꯕꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯁꯛꯅꯥꯏꯕ ꯏꯔꯥꯡ ꯈꯪꯕ ꯁꯛꯅꯥꯏꯕꯅ ꯃꯩꯔꯥꯕꯒ ꯂꯩꯃꯔꯦꯝꯕꯤꯒ ꯊꯥꯗꯣꯛꯄꯤꯕ ꯄꯥꯝꯃꯤ ꯆꯂꯥꯝꯕꯒꯤ ꯃꯥꯌꯣꯟ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯋꯥꯔꯤ ꯃꯈꯜ ꯃꯈꯜ ꯁꯥꯖꯤꯟꯗꯅ ꯇꯧꯔꯤ ꯆꯂꯥꯝꯕ ꯃꯈꯣꯡꯗꯣ ꯅꯆꯦꯒꯤ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯏꯇꯣꯟꯗꯤ ꯌꯥꯝ ꯆꯥꯗꯕꯅꯤꯍꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯋꯥ ꯍꯪꯍꯧꯒꯦ ꯀꯥꯏꯗꯩ ꯈꯪꯅꯔꯤꯕ ꯅꯪꯅ ꯀꯥꯏꯗꯩꯅꯣꯗ ꯏꯌꯥꯝꯕ ꯄꯥꯝꯖꯕ ꯃꯤꯕꯨ ꯑꯝꯇ ꯂꯩꯇꯦ ꯂꯩꯃꯔꯦꯝꯕꯤꯅ ꯇꯧꯁꯤꯟꯅꯩ ꯑꯣꯏꯔꯝꯅꯤ ꯋꯥ ꯂꯣꯠꯄ ꯌꯥꯝ ꯍꯩꯕꯅꯤ ꯆꯂꯥꯝꯕ ꯎꯟꯈꯠꯇꯨꯅ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯅꯪꯁꯨ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯂꯣꯏ ꯈꯪꯍꯟꯕꯤꯌꯦ ꯍꯧꯖꯤꯛꯇꯕꯨ ꯈꯪꯍꯟꯕꯤꯗꯕꯩ ꯋꯥꯅꯤ ꯈꯪꯉꯣꯏ ꯈꯜꯂꯤꯔꯣ ꯅꯪꯒꯤꯁꯦ ꯏꯌꯥꯝꯕ ꯑꯅꯤꯁꯤꯗꯒꯤ ꯀꯔꯝꯕꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯂꯩꯃꯔꯦꯝꯕꯤ ꯏꯛ-ꯑꯥꯛ ꯇꯧꯏ ꯈꯨꯝꯕ ꯏꯉꯝ ꯉꯝꯗꯒꯨꯝ ꯌꯥꯔꯦ ꯀꯔꯝꯕꯗꯅꯣ ꯌꯥꯔꯤꯁꯦ ꯁꯛꯅꯥꯏꯕ ꯃꯩꯔꯥꯕꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯃꯉꯣꯟꯗꯔ ꯆꯟꯕꯤ ꯃꯉꯣꯟꯗꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯅꯪ ꯌꯦꯟ ꯃꯈꯣꯡ ꯑꯃ ꯄꯤꯖꯔꯦ ꯆꯥꯟꯁ ꯂꯧꯏ ꯂꯩꯃꯔꯦꯝꯕꯤꯁꯨ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯃꯥꯡꯍꯟꯗ ꯅꯣꯏꯅ ꯂꯣꯏꯅ ꯈꯪꯗꯣꯛꯄꯤꯔꯕꯅꯤꯅ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯃꯈꯣꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯃꯩꯔꯥꯕ ꯅꯣꯟꯊꯔꯞ ꯅꯣꯛꯏ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯌꯦꯟ ꯃꯈꯣꯡꯗꯨꯗ ꯁꯛꯅꯥꯏꯕ ꯇꯨꯃꯤꯟ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕꯗ ꯐꯂꯞ ꯌꯦꯡꯗꯨꯅ ꯁꯤꯗ ꯇꯥꯅꯕꯅꯦꯕ ꯅꯪꯅ ꯁꯤꯗ ꯆꯥꯛ ꯆꯥꯁꯦꯅ ꯆꯂꯥꯝꯕꯗ ꯍꯧꯗꯣꯏꯁꯦ ꯍꯥ